Central Board of Secondary Education (Cbse) na Louba Class 10 Amasung 12 ki examination Ngasidagi Houkhre. India Amasung Malemgi tongan-tongan na leibak 13 ki examination center lising 8 ka 992 da pangthokliba examination asida mahairoi lak 92 rom na exam thari. Class 10 ki examination ki oina ngasi khwaidagi maru oiba subject singi manungda ama oidiba English ki paper thari aduga class 12 ki oina entrepreneurship ki paper thari. Class 10 ki examination asi lakliba March 19 da loigadabani aduga class 12 ki na April 3 da loigani. Ningsing bayabadi examination asi ayet apan yaudana pangthoknabagi pandamda CBSE na ngarang numit yungba matung pung 2:30 live webcast ama CBSE gi official YouTube channel da pangthokkhibani. Pung 2 chupna chathakiba webcast aduda examination sing asigi center superintendent, deputy superintendent, assistant superintendent, city coordinator amadi observer singna ngakna chatkadaba kanglon singi matangda kupna khanaki madugi mathakta mari leinaba official singi evaluation protocol sing amadi duty gi list su thokhibani.